Thadou Singgi identity Ngakchabada Kukigi Ayaba Loubagi Mathou Tade Thadou Kuki nate haina TCI na fongdorakli. Manipurda yalhaungaidagi leirakliba Thadou Jati asi tonganba ethnic group amani. Jati asi Kuki nate Kukigi makada laibasu nate aduga Kuki kanglupki sarukama oibasu nate haina Thadou Community International TCI na thadorakpa cherol amada fongdorakli. Manipurda masagi mayum oizaba community asi masagi top pasaktam leizaba independent identity ama oina Kuki dagi tongana leizaba kanglupni. Thadou ni haina leizaba aduga Kuki busawgatuna Thadou Kanglupu Kuki ni haina lana sandokliba miyoising adu Thadou miyamgi mahut sinba yaroi loinena Kanglup asigi interesta thabak tawbasu yaroi haina Guwahati da pangthokiba Thadou Convention 2024 da lawkiba warepta ahongba amata leite haiba wafam TCI na fongdoki. Kuki hairiba jati asi haukiba kumsing Inglising ani ahumda rajniti gi thorang kharaga loinena Manipur gi scheduled tribe lista seran turan tawduna chansin kiba any Kuki tribe AKT hairiba anauba semjin sajinba tribe makhal adumakni. Manipur da leiriba Naga tribe nataba atay tribe amatana Kuki hairiba Kanglup asibu yaba ngamde. AKT khaktana Kuki bu saugatpani maram asina Kuki asi atay kanasu nate AKT asini haiba wafam fongdorakli. Kuki Kanglup na makoi masamak AKT ni haina yazarabadi khudingmaki yaifaba oigani. Paite Waifei Jau Simte asina chingma Kanglup sing asisu makoi masa masagi tongan masaktam leizaba Jomi ni haina khangnariba Kanglup aduni. Zomi haina mingthonba collective oiba maming asiga loinana Mar tribe sing asisu makoigi tongan basaktam leizaba Kanglup sing ni adubu Kuki dinate haina wafam fongdorakli. Kuki gimingda separate administration ama fangnaba KNF na thorang tawri. Lup asina khangjin gadabadi TCI asi politics ka samnaba organization nate kanagumba organization amana rajniti ga mari leinaba demand sing talakpada natraga madugi mari leinaba agenda sing puthorakpada TCI ga karigumba mari amata leinade maduda thawai yaushin basu leite hairi. Hauzik Manipurda Kuki singna lan ama thengnari chairak asida Kuki zo community gi manungda laiminari ba furup amatada ahenba action lokhatpa natraga mifami puntauba sibagi dandi pibana chingma pamde haina handa KNF na fongdorakiba statement aduna taklibadi masagi saktam tongana leizariba Kuki sunataba Thadou Kanglup ki miyoi singda kihan khangan bagi thawong ama KNF na chatharakli haiba asini. Asigumba thawong sing makhatana chatharabadi afaba fall thoklakloi hairi. KNF amasung atay Kuki militant group singna Thadou community gi right sing ikai khumnabaga loinana tonganba identity leizariba Kanglup asibu izat ka loinana ikai khumnarabadi Thadou tribe nasu thagatlamgadabani. Kuki na atay non Naga tribe singi mathakta khwaidagi sakti leibani makoigi makhada thabak tawgadabani haiba agenda asidi lamdam asigi logi mayoktani aduga Indian constitution gi mayoktani haiba wafamsu fongdorakli. Manipurda native oina leirakliba original tribe kunmapan amasung atay community singi mathakta Kuki Kanglup na mathak thongge haibagi agenda ga loinana chatharakliba thawong kaidawnungda mai pakloi. Kuki nataba indigenous tribe kunmapan asi India gi president na kumsing Inglising ama chamapan yangkai tarukta thokiba order amagi matung inna India langak na tongan basaktam leizaba tribe amamamni haina sakhangkhrabani. Kuki natraga any Kuki tribe hairiba asi seran turan tawduna kumsing Inglising ani ahum khaktada namthak sizinaduna Manipur gi scheduled tribe singi lista chankhibani haiba wafamsu cherol asida fongdorakli. Handak KNF na thadorakiba statement amada Manipur lengaki makhada leiriba officer ama Manipur gi CM bu pelhannaba hotnaduna Imphal da lotuna leiri haina ki halakpa thengnari. Matang asida government employee amana mathau pangthokpada KNF na thauna leina thingba ngamba tarabadi chief minister asigi makhada lengak paibada yauriba Jo Kanglup ki tribal MLA tara adu lengak asi thadoknaba karigi haiba ngamdribano MLA tara adu ngasisu Manipur lengak ta support tawri amasung lengak asigi saruk ama oina leiri haibada kari laningai oibagi haina hanglakli. Maram asina KNF ki statement adu merit ground amata yaudaba miyamna yaningloidaba mityengni hairakli. Handak Thadou Convention 2024 da lauthokiba declaration amasung regulation sing aduda ahongba amata leite Kanglup singi marakta kihanba amasung yengthiba wahai sing sandokpana tung koina nungsinaba puraknaba warep amata lawba ngamloi. Thadou Kanglup na masagi top-topa identity ngaksanaba lawrakpa warepta Kuki na khut thingzilakpa natraga Kuki gi permission mathau amata tade haiba wafam makhatana fongdorakli.